Palim Panthau Cultural Trust Ppct Langzing Sovana Sinduna Trust Asiki Orai Sangda Nominini Oiba National Seminar Aesthetics of Protest, Artistic and Literary Response to Social Justice Kitorum Houdokhre. Nominini Chumna Sathagadaba National Seminar Adu Dr. ELITETV former chairperson Manipur State Social Welfare Board na Toiba Mitunglen Oiduna Houdokhre. Tarungi Nungi Oiba World Tamnaduna Trust Asiki Secretary Dr. Salam Santivala Devi na Fongdokibada Palim Panthau Cultural Trust Ppct asi kumza lising aniga taratarukta linkhatlaga lising ani taranipalda register cultural organization ama oiba ngamjaki trust asina chahi amagi manungta national amadi international seminar amam pangthoktuna lakpagi manung channa 2 days national seminar asi pangthoksabani seminar asi da punba paper reader kunmapal na tongan hiram singda paper present togani tarungi athoiba mitunglen oina saru yakibi Dr. Enhancement Devi na fongdokibada Ppct na nominini chupna yamna maru oiba hiram ama lokatuna seminar sindirakpa si yamna afaba kongthang amani aikhoigi Manipuri khunai sida nupa amadi nupi singi marakta yamna khenaba milyeng yengbagi chanabi ma adumak chathaduna lagli masigi khudam haibabu kanagumba nupi amana mahaki mapuroiba hek leikidaba matamda macha singi damak khalaga mangani sohide ko haina pautak piduna lagli aduga kanagumba nupa amana mahaki loina bi hek kaina kiba matamdadi nacha sing asi karamna yok thakani haiduna khunai sina anobu nupi ama namduna tv ba mangda hangam baru pokhaiban nangdringai nupi tibagi chanabi asidagi mirol sina ngasi makso thadokpa ngamdana lei asigumba kunai asigi thadokpa ngamdraba chanabi asina chaitheng kaya mioi khanglup kaya da phangdaba nati asigumba chanabi kaya asigi mami sing lila drama wari macha amadi saireng singdasu mami tahanba tangai fade Enhancement na makata na fongdokibada May 2012 dagi Manipur da thokliba conflict asigi haurakpa mamadi hoji miyamna thengnariba awaba khudongthiba pumnamaki wari sing isinduna Thamhauba taragadi tungi mirolda thoidokna kanaba pigani art and literature ki lamda chensong liba mioi singna kunai sigidamak loriba thaudang asi yamna chawi kunai asina so khairiba mioi sing asibu thak wangna thamba tangai fade thorum mapu oina saru yakiba Ppct ki chairman Buddha Chingthamna fongdokibada Palim Panthau Cultural Trust na haurugliba artist kaya bo yokhanabagi pandamda chahi khudingi production kaya puthotuna lagli afaba kunayama sem naba konabada RN literature na loriba thaudang sing asi mamal yamna yami lamdamasigi RN culture asibu section na ngatuna thamba haibasi hojiki mirol asigi khwaidagi maruoiba tangai fatraba thabak amani haiki mi yam dero mathau tade koina leidiba khratuna ne afaba wakhalonda puthakmina ba afaba khongthangda thangjanmina ba aduga samajgi leiba motba oiro khanda boiro myam se afaba maiki da purakpado adune ba khoina pamjari se adu Palim Panthau dagi fi aina adum ujai